ꯃꯅꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯖ ꯂꯩꯖꯕꯁꯦ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯌꯦ ꯀꯩꯅꯣ ꯈꯔ ꯌꯨꯝꯗꯒꯤ ꯂꯧꯔꯨꯕꯅꯦ ꯌꯦꯡꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯌꯥꯝꯅꯕꯨꯗꯤ ꯍꯥꯏ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯁꯦ ꯇꯦꯔꯤꯁꯇ ꯀꯥꯔꯛꯏꯅꯦꯕꯀꯣ ꯇꯦꯔꯤꯁꯇ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯡꯁꯥ ꯊꯣꯛꯇꯕꯒꯤ ꯍꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯧꯔꯦꯕ ꯗꯦꯜꯂꯤ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯖꯒꯥꯁꯦ ꯅꯨꯡꯁꯥꯒꯁꯦ ꯎꯗꯕꯤ ꯈꯔ ꯍꯧꯔꯦ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯃꯊꯛꯁꯦ ꯋꯥꯛ ꯆꯠꯀꯦꯅ ꯀꯥꯈꯠꯂꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯩꯅ ꯇꯦꯔꯤꯁꯇ ꯊꯥꯖꯕ ꯈꯔꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯔꯨꯅꯥꯗꯒꯤ ꯂꯧꯔꯛꯄꯗ ꯃꯌꯥꯡꯇꯣꯟ ꯆꯥꯔꯁꯦ ꯊꯥꯖꯟꯈꯤꯕ ꯃꯃꯥꯡ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯅꯣꯡꯅ ꯆꯨꯕꯁꯤꯗ ꯑꯩꯅ ꯃꯇꯣꯟ ꯇꯧꯔ ꯊꯥꯖꯟꯈꯤꯕ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯎꯠꯈ꯭ꯔꯦꯗꯅꯀꯣ ꯃꯇꯣꯟ ꯇꯧꯔ ꯊꯥꯖꯟꯈꯤꯕꯗꯨꯗ ꯑꯩꯅ ꯐꯒꯠꯂꯛꯄ ꯃꯇꯦꯛ ꯑꯃ ꯎꯠꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯌꯥꯝ ꯐꯔꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯕꯗꯣ ꯃꯌꯥꯝꯗ ꯀꯌꯥꯝ ꯐꯔꯒꯦ ꯍꯥꯏꯕꯗꯣ ꯃꯐꯝꯁꯦ ꯃꯣꯏꯅ ꯊꯥꯕꯁꯦ ꯑꯩꯈꯣꯏ ꯒꯝꯂꯥ ꯈꯔꯁꯦ ꯂꯩꯕꯥꯛꯇꯤ ꯂꯩꯔꯒ ꯂꯩꯕꯥꯛꯇ ꯍꯥꯞꯄ ꯊꯝꯃꯒ ꯄꯣꯠ ꯊꯥꯕ ꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯅ ꯍꯥꯡꯕꯁꯤꯗ ꯃꯁꯤ ꯊꯥꯖꯟꯕꯤꯔꯒꯦꯅ ꯑꯩꯅ ꯊꯥꯖꯟꯕꯤꯔꯦꯕꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯌꯥꯝ ꯐꯅ ꯂꯩꯕꯗꯣ ꯑꯗꯣ ꯎꯠꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯇꯝꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ ꯍꯥꯏꯔꯝꯕꯗꯣ ꯃꯇꯝꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯃꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯪꯒꯄꯥꯟ ꯆꯪꯁꯤꯜꯂꯒ ꯇꯤꯟ ꯆꯥꯕꯩ ꯇꯥꯏꯞꯇ ꯇꯤꯟ ꯇꯥꯕꯩ ꯇꯥꯏꯞꯇ ꯈꯔ ꯁꯨꯝ ꯇꯧꯕꯗꯧꯅ ꯇꯧꯔꯛꯑꯦꯕꯀꯣ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯀꯣ ꯇꯤꯟꯒꯨꯝꯕ ꯇꯥꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯇꯤꯟꯒꯨꯝꯕ ꯆꯥꯁꯜꯂꯛꯄꯗꯧꯅ ꯇꯧꯋꯦ ꯃꯇꯣꯟ ꯃꯄꯥꯟ ꯑꯗꯒꯤ ꯁꯤꯒꯤ ꯃꯔꯨꯁꯦ ꯂꯥꯛꯑꯗꯤ ꯃꯔꯨ ꯁꯨꯝ ꯈꯔ ꯃꯇꯝ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯂꯧꯁꯜꯍꯧꯔꯒ ꯃꯇꯝꯗꯨ ꯌꯧꯔꯀꯥꯟꯗ ꯊꯥꯒꯦꯅ ꯑꯩꯅꯀꯣ ꯈꯟꯕꯅꯦꯕꯀꯣ ꯃꯄꯥꯟꯗꯤ ꯂꯥꯛꯄ ꯍꯧꯔꯦ ꯀꯣ ꯃꯔꯨꯁꯦ ꯂꯧꯔꯒꯦꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕ ꯍꯧꯖꯤꯛꯁꯦ ꯐꯅꯀꯣ ꯌꯥꯝ ꯐꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛꯁꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥꯝ ꯐꯔꯝꯕꯅꯦ ꯇꯤꯟ ꯇꯥꯁꯜꯂꯛꯄꯩꯗꯩꯔꯥ ꯁꯨꯃꯥꯏꯅ ꯈꯔ ꯐꯔꯝꯕꯗꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯁꯜꯂꯤ ꯇꯤꯟ ꯇꯥꯕ ꯃꯥꯜꯂꯦ ꯇꯤꯟ ꯇꯥꯕꯩ ꯃꯑꯣꯡ ꯈꯔ ꯎꯏ ꯁꯤꯗꯩꯁꯤꯗꯀꯣ ꯑꯗꯨꯒꯤ ꯃꯥꯜꯂꯦ ꯑꯗꯩ ꯁꯤꯗꯁꯨ ꯑꯃꯨꯛ ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯁꯥꯁꯦ ꯑꯩꯅ ꯃꯇꯣꯟꯗ ꯊꯠꯂ ꯁꯨꯝ ꯇꯧꯕꯗꯤ ꯂꯣꯡꯗꯅ ꯃꯄꯥꯟ ꯂꯥꯛꯑꯦꯀꯣ ꯑꯗ ꯃꯄꯥꯟ ꯂꯥꯛꯑꯦ ꯃꯔꯨ ꯍꯥꯜꯂꯛꯄ ꯀꯥꯟꯗ ꯑꯩꯅ ꯃꯔꯨ ꯂꯧꯒꯦꯅ ꯀꯩꯅꯣ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯊꯥꯐꯝ ꯂꯩꯇꯕꯅꯤꯅ ꯁꯨꯝ ꯑꯍꯥꯡꯕꯗ ꯑꯩꯅ ꯁꯨꯝ ꯊꯥꯖꯤꯜꯂꯨꯕꯅꯦꯕꯀꯣ ꯑꯗꯒꯤ ꯌꯦꯟꯗꯦꯝꯁꯤꯁꯨ ꯑꯗꯨꯝ ꯃꯔꯨ ꯈꯔ ꯑꯩꯅ ꯁꯨꯝ ꯄꯣꯔꯛꯑꯒ ꯑꯗꯨꯝ ꯊꯥꯖꯤꯟꯈꯤꯕꯗꯨꯅꯦꯕꯀꯣ ꯌꯦꯟꯗꯦꯝ ꯃꯔꯨ ꯃꯅꯥ ꯃꯆꯥ ꯍꯧꯔꯛꯏꯁꯦ ꯁꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯅꯧꯅ ꯈꯔ ꯍꯧꯔꯛꯏꯌꯦ ꯃꯌꯥꯝ ꯌꯦꯡꯉꯨꯇꯣ ꯑꯩꯅ ꯁꯨꯝ ꯐꯖꯃꯟꯈꯤꯕꯁꯤꯗ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯕꯗꯣ ꯑꯩꯒꯤ ꯊꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯊꯥꯔꯤ ꯀꯥꯏꯅꯀꯣ ꯅꯦ ꯃꯌꯥꯝ ꯐꯖꯔꯗ꯭ꯔꯁꯦ ꯍꯥꯡꯉ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅ ꯁꯨꯃꯥꯏꯅ ꯊꯥꯖꯤꯟꯕꯅꯦ ꯑꯩꯅꯀꯣ ꯑꯗꯩ ꯑꯗꯨꯝ ꯆꯥꯅꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯐꯗꯣꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯄꯥꯝꯕꯤ ꯈꯤꯇꯪ ꯆꯥꯎꯅ ꯑꯃꯈꯛ ꯂꯩꯕꯅꯦꯕꯀꯣ ꯁꯤꯗꯁꯨ ꯑꯩꯅ ꯁꯨꯝ ꯁꯥꯏꯗꯇ ꯑꯗꯨꯝ ꯍꯥꯡꯉꯦꯅ ꯊꯥꯖꯤꯟꯕꯅꯦ ꯁꯤꯁꯦ ꯑꯗꯨꯝ ꯏꯪꯉꯀꯥꯟꯗꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯅꯤꯗꯅꯀꯣ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝꯁꯦ ꯈꯔꯁꯦ ꯁꯨꯝ ꯍꯧꯍꯟꯈꯤꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯁꯤꯒꯤ ꯃꯇꯣꯟꯁꯦ ꯌꯦꯡꯉꯣꯇꯣ ꯃꯅꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯖ ꯂꯩꯖꯕꯁꯦ ꯑꯉꯥꯡ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯌꯦ ꯇꯦꯔꯤꯁꯅꯤꯅ ꯁꯤꯗꯤ ꯑꯩꯅ ꯁꯦꯟꯅꯕ ꯉꯝꯗꯕꯅꯤꯅꯀꯣ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯌꯦ ꯁꯤꯒꯤ ꯃꯅꯥꯁꯤꯗ ꯊꯗꯠ ꯂꯩꯔꯝꯕ ꯃꯀꯥ ꯑꯃꯒꯤ ꯇꯥꯔꯝꯕꯗꯨ ꯃꯅꯥ ꯑꯃ ꯊꯗꯠꯈ꯭ꯔꯦꯕ ꯑꯩꯅ ꯃꯀꯥꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯊꯗꯠꯂ ꯂꯩꯔꯝꯕ ꯑꯗꯨꯅꯤꯗ ꯁꯨꯝ ꯊꯥꯔꯒ ꯍꯥꯏꯅ ꯇꯧꯕ ꯍꯧꯕ ꯈꯔꯁꯦ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗ ꯑꯩꯅ ꯁꯤꯁꯦ ꯀꯩꯅꯣ ꯊꯥꯖꯤꯟꯕꯅꯦꯕꯀꯣ ꯆꯟꯗ꯭ꯔꯃꯨꯈꯤꯗꯣ ꯉꯔꯥꯡ ꯊꯥꯖꯤꯟꯕꯅꯦ ꯑꯗꯣ ꯍꯤꯡꯕ ꯌꯦꯡꯒꯦꯅ ꯃꯔꯥ ꯌꯥꯎꯗꯤ ꯌꯥꯎꯕꯅꯤ ꯍꯤꯡꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯣ ꯃꯄ꯭ꯔꯥꯖꯤꯇꯥꯁꯦ ꯑꯩꯅ ꯃꯇꯣꯟ ꯊꯗꯠꯄ ꯍꯥꯏꯗꯤ ꯍꯦꯛ ꯍꯧꯔꯛꯄꯒ ꯁꯥꯏꯃꯨꯛ ꯋꯥꯡꯉꯛꯄꯁꯤꯗꯀꯣ ꯑꯩꯅ ꯃꯇꯣꯟ ꯊꯗꯠꯄꯗꯤ ꯁꯨꯃꯥꯏꯅ ꯂꯣꯡꯉꯒꯀꯣ ꯂꯩꯁꯦ ꯃꯊꯪ ꯁꯥꯠꯂꯕꯩ ꯋꯥꯅꯤ ꯁꯥꯠꯂꯤꯁꯦ ꯑꯗꯨꯒ ꯁꯥꯠꯂꯤꯁꯦ ꯃꯈꯥꯗꯒ ꯁꯥꯠꯄꯅꯦ ꯁꯥꯠꯄꯁꯦ ꯅꯦꯝꯅ ꯑꯗꯨꯝ ꯊꯗꯠꯂꯗꯤ ꯑꯗꯨꯝ ꯃꯥꯁꯦ ꯅꯦꯝꯅ ꯑꯗꯨꯝ ꯁꯥꯠꯄꯖꯥꯠꯅꯤꯗ ꯇꯣꯡꯍꯜꯂꯒꯦꯁꯤ ꯌꯥꯕꯖꯥꯠꯅꯤ ꯑꯁ ꯅꯥꯀꯣꯡꯁꯤꯗ ꯑꯦꯂꯣꯄ꯭ꯔꯦꯟꯁꯤꯅ ꯊꯛꯇ ꯄꯥꯏꯈꯠꯂꯝꯃꯤꯅ ꯑꯦꯂꯣꯄ꯭ꯔꯦꯟꯁꯦ ꯂꯦꯞꯇꯔꯦ ꯄꯥꯏꯔꯛꯏꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯖꯤꯜꯂꯦ ꯁꯨꯝ ꯑꯍꯥꯡꯕ ꯌꯦꯡꯉꯒꯀꯣ ꯑꯗ ꯑꯩꯒꯤ ꯀꯥꯗ ꯍꯧꯕ ꯕꯦꯜꯀꯣꯅꯤꯗ ꯂꯩꯕꯁꯤꯡꯗꯣ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯍꯜꯂꯛꯑꯦ ꯕꯦꯜꯀꯣꯅꯤꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯐꯤ ꯅꯨꯡ ꯁꯨꯔꯨꯕ ꯈꯣꯠꯂꯨꯕꯁꯦ ꯑꯗꯨ ꯐꯧꯕ ꯂꯧꯁꯜꯂꯨꯔꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯒꯤ ꯕꯦꯜꯀꯣꯅꯤꯁꯦ ꯐꯤꯁꯤꯡꯁꯤꯗ ꯊꯝꯃꯝꯈꯤꯒꯦ ꯅꯨꯡꯁꯥꯁꯦ ꯍꯧꯖꯤꯛꯀꯥꯟꯗ ꯊꯦꯡꯅ ꯌꯥꯝ ꯊꯣꯛꯄꯤꯗꯧꯔꯦꯀꯣ
ꯍꯣꯏ ꯉꯁꯤꯁꯦ ꯑꯩꯅ ꯕꯦꯜꯀꯣꯅꯤꯁꯦ ꯑꯞꯗꯦꯠ ꯈꯔ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯀꯣ ꯑꯗ ꯁꯤꯗꯩ ꯍꯥꯟꯅꯒꯤ ꯃꯅꯤ ꯄ꯭ꯂꯥꯟ ꯈꯔ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯄꯟ ꯁꯥꯠꯄꯤ ꯂꯩ ꯍꯥꯏꯅꯕꯗꯣ ꯁꯤ ꯂꯩꯔꯦ ꯑꯗ ꯃꯔꯛꯁꯤꯗ ꯍꯩꯅꯧ ꯃꯔꯨ ꯊꯝꯖꯤꯜꯂꯨꯕꯗ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯍꯋꯥꯏ ꯃꯨꯕꯤ ꯑꯃꯈꯛ ꯍꯧꯔꯛꯏ ꯑꯗꯨꯒ ꯁꯤꯗꯁꯨ ꯍꯋꯥꯏ ꯃꯨꯕꯤ ꯑꯃ ꯍꯧꯔꯛꯑꯦ ꯁꯤꯗꯁꯨ ꯍꯋꯥꯏ ꯃꯨꯕꯤ ꯃꯔꯨ 4-5ꯃꯨꯛꯇ ꯑꯩꯅ ꯍꯨꯟꯖꯟꯕꯅꯦꯕꯀோ ꯑꯗꯩ ꯁꯤꯗꯁꯨ ꯑꯩꯅ ꯁꯤꯗ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯩꯒꯤꯗꯁꯨ ꯈꯔ ꯊꯥꯔꯦ ꯃꯊꯛꯇꯁꯨ ꯑꯩꯅ ꯑꯃ ꯊꯥꯖꯤꯜꯂꯝꯃꯦ ꯑꯗꯨꯒ ꯁꯤꯅ ꯒ꯭ꯔꯤꯟ ꯂꯦꯃꯟ ꯒ꯭ꯔꯥꯁ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯂꯦꯃꯟ ꯒ꯭ꯔꯥꯁꯁꯦ ꯌꯥꯝ ꯐꯔꯦ ꯁꯤꯁꯨ ꯑꯗꯩ ꯌꯦꯟꯗꯦꯝꯁꯦ ꯑꯗꯨ ꯑꯩꯅ ꯃꯥꯅ ꯃꯔꯨ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯍꯨꯟꯖꯟꯕꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯍꯧꯖꯤꯛꯁꯦ ꯐꯅ ꯍꯧꯒꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯥ ꯃꯌꯥꯝ ꯆꯣꯡꯉꯦ ꯁꯤꯗꯁꯨ ꯑꯩꯅ ꯊꯥꯖꯤꯜꯂꯦ ꯍꯥꯏꯗꯤ ꯀꯩꯅꯣꯒ ꯃꯌꯥꯡꯇꯣꯟꯒ ꯀꯩꯅꯣꯒ ꯆꯟꯗ꯭ꯔꯃꯨꯈꯤꯒꯀꯣ ꯑꯗꯨꯝ ꯍꯧꯖꯤꯜꯍꯜꯂꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯪꯒꯥꯝꯀꯣ ꯃꯇꯝ ꯍꯥꯏꯁꯤ ꯌꯥꯄꯣꯟꯇꯦ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯇꯅ ꯍꯨꯜꯂꯨꯕꯗ ꯁꯨꯃꯥꯏꯅ ꯃꯅꯥꯁꯦ ꯈꯔ ꯁꯨꯃꯥꯏꯅ ꯆꯥꯎꯖꯔꯛꯑꯦ ꯍꯋꯥꯏꯟꯕꯤ ꯑꯃꯈꯛ ꯍꯤꯡꯉꯤ ꯃꯌꯥꯝ ꯃꯔꯨꯁꯦ ꯁꯥꯏꯗ ꯑꯃꯃꯝ ꯍꯨꯟꯕꯅꯦ ꯂꯣꯏ ꯁꯤꯔ ꯃꯥꯜꯂꯦ ꯍꯧꯔꯛꯇ꯭ꯔꯦꯕꯀꯣ ꯁꯤꯃꯈꯛ ꯍꯧꯔꯛꯑꯦ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯅ ꯁꯤꯒꯤ ꯖꯣꯕꯥ ꯀꯨꯁꯨꯝꯁꯦ ꯃꯇꯣꯟ ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯁꯥꯠꯄ ꯂꯣꯏ ꯈꯔ ꯁꯥꯠꯍꯜꯂꯒ ꯑꯩ ꯀꯛꯊꯠꯈ꯭ꯔꯦ ꯑꯩꯅ ꯈꯔ ꯂꯣꯡꯍꯜꯂꯒꯦꯅꯀꯣ ꯈꯔ ꯂꯣꯡꯍꯟꯒꯦꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦꯅ ꯃꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯀꯛꯊꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯟꯇꯨꯜꯁꯤ ꯂꯩꯔꯦ ꯁꯤꯗꯅ ꯃꯤꯅꯤ ꯆꯥꯟꯗꯅꯤ ꯂꯩꯔꯦꯀꯣ ꯃꯤꯅꯤ ꯆꯥꯟꯗꯅꯤ ꯁꯨꯃꯥꯏꯅ ꯈꯔ ꯁꯥꯠꯇ ꯇꯧꯔ ꯂꯩꯔꯦ ꯑꯗ ꯑꯩꯅ ꯁꯤꯗꯁꯨ ꯑꯄꯔꯥꯖꯤꯇꯥꯁꯦꯀꯣ ꯁꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯨ ꯂꯥꯛꯄꯒꯤ ꯁꯨꯃꯥꯏꯅ ꯃꯔꯨꯕꯨꯗꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯗꯒꯤ ꯁꯤ ꯂꯩꯔꯦ ꯆꯦꯔꯩ ꯁꯥꯠꯄ ꯍꯧꯔꯦ ꯑꯩꯒꯤ ꯁꯤ ꯖꯒꯥꯁꯦ ꯆꯦꯔꯩ ꯌꯥꯝ ꯁꯥꯠꯂꯛꯏꯌꯦ ꯍꯧꯖꯤꯛꯁꯦ ꯑꯗꯒꯤ ꯁꯤꯅꯤ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯒꯤ ꯅꯄꯥꯛꯄꯤꯁꯦ ꯍꯧꯖꯤꯛꯁꯦꯀꯣ ꯅꯄꯥꯛꯄꯤꯁꯦ ꯌꯥꯝ ꯊꯥꯕꯗꯤ ꯅꯠꯇꯦ ꯖꯒꯥꯁꯦ ꯂꯩꯇꯕꯅꯤꯅ ꯄꯤꯛꯄꯅꯤꯅ ꯅꯄꯥꯛꯄꯤꯁꯦ ꯏꯃꯥꯟꯅꯕꯒꯤ ꯂꯩꯔꯛꯄꯗꯣ ꯑꯗꯨꯗꯩꯗꯨꯗ ꯃꯔꯥ ꯈꯔ ꯌꯥꯎꯋꯦꯅ ꯁꯨꯝ ꯊꯥꯖꯤꯜꯂꯨꯕꯅꯦ ꯑꯗꯨꯗ ꯁꯨꯝ ꯈꯔ ꯐꯅ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯐꯔꯤ ꯈꯔ ꯏꯪꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯁꯤꯗꯣꯏꯔꯥ ꯑꯗꯩꯗꯤ ꯌꯣꯡ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯁꯤꯗꯁꯨꯀꯣ ꯌꯣꯡ ꯌꯥꯝ ꯂꯥꯛꯄꯅꯤꯅ ꯌꯣꯡꯅ ꯑꯃꯨꯛ ꯅꯦꯠꯈꯥꯏꯔꯝꯅꯤ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯅꯦꯠꯈꯥꯏꯔꯝꯅꯤ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯖꯒꯥꯁꯦꯀꯣ ꯑꯗꯨꯅ ꯏꯟꯊꯨꯕꯤꯔꯝꯃꯦ ꯇꯧꯔꯤꯁꯦ ꯌꯣꯡꯅ ꯑꯃꯨꯛ ꯏꯟꯊꯨꯕꯤꯔꯝꯅꯤ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯅꯦꯠꯈꯥꯏꯔꯝꯅꯤ ꯇꯧꯔꯦ ꯊꯥꯔꯤꯕ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯅꯕꯒꯤ ꯋꯥꯈꯜ ꯃꯤꯠ ꯅꯨꯡꯉꯥꯏꯅꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤ ꯊꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯃꯣꯏꯅ ꯍꯦꯛꯇ ꯊꯨꯒꯥꯏꯕꯤꯔꯝꯃꯤ ꯏꯟꯊꯨꯕꯤꯔꯝꯃꯤꯀꯣ ꯑꯗꯨꯁꯨ ꯃꯌꯥꯡꯇꯣꯟ ꯂꯩꯔꯦ ꯑꯗꯨ ꯃꯄꯥꯟ ꯂꯥꯛꯄ ꯍꯧꯔꯦ ꯃꯔꯨ ꯂꯧꯒꯦ ꯇꯧꯕꯅꯤ ꯁꯤꯅꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯜꯀꯣꯅꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯊꯥꯖꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯈꯔ ꯌꯨꯝꯗꯒꯤ ꯀꯩꯅꯣꯅ ꯄꯨꯁꯟꯕꯤꯔꯛꯇꯅ ꯀरुණꯥꯅ ꯌꯨꯝꯊꯣꯡꯗꯅ ꯄꯨꯁꯜꯂꯛꯑꯦ ꯑꯗꯨꯗꯨꯒꯤ ꯂꯧꯔꯨꯕꯅꯦ ꯌꯦꯡꯁꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯌꯥꯝꯅꯕꯨꯗꯤ ꯃꯊꯟꯇ ꯀꯩꯅꯣ ꯇꯧꯕꯅꯤ ꯊꯣꯛꯄꯅꯤꯅ ꯃꯥ ꯁꯨꯝ ꯑꯩ ꯂꯧꯕꯁꯨ ꯊꯦꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛꯇꯤ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝꯒ ꯅꯛꯁꯜꯂꯛꯄꯅꯦ ꯑꯗꯒꯤ ꯇꯥꯃꯣꯆꯥꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤꯅꯀꯣ ꯂꯧꯕ ꯆꯠꯄ ꯊꯦꯡꯉꯦ ꯑꯗꯨ ꯃꯥꯅ ꯀꯩꯅꯣ ꯂꯣꯇꯁ ꯁꯤꯠꯅꯤꯀꯣꯁꯦ ꯊꯝꯆꯦꯠ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯄꯥꯐꯣꯔ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯁꯨꯝ ꯃꯥ ꯃꯌꯥꯝ ꯃꯊꯪ ꯄꯤꯅꯔꯛꯄꯒꯤꯀꯣ ꯑꯗꯨꯒ ꯂꯩꯋꯥ ꯑꯐꯨꯠꯄ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯎꯔꯅꯤ ꯂꯩꯋꯥꯁꯦ ꯑꯇꯩꯗꯤ ꯀꯜꯂꯛꯇꯦ ꯑꯩ ꯂꯩꯋꯥꯁꯤꯗꯤ ꯀꯜꯂꯛꯑꯦ ꯁꯤꯅ ꯁꯪꯃꯨꯛ ꯑꯃ ꯌꯥꯎꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯆꯤꯆꯦꯅꯁꯨ ꯂꯩꯕꯤꯔꯛꯄ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯄꯥꯝꯕ ꯂꯩꯔꯛꯄꯁꯦ ꯑꯗꯣ ꯌꯥꯝ ꯐꯖ ꯂꯩꯔꯝꯃꯦ ꯆꯤꯠꯂꯒ ꯀꯨꯏꯔꯕꯅꯦ ꯑꯩꯁꯦ ꯄꯥꯝꯕ ꯂꯩꯔꯛꯄ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯂꯩꯕꯤꯔꯛꯑꯦ ꯀरुණꯥꯅ ꯄꯨꯁꯟꯕꯤꯔꯛꯑꯦ ꯑꯗꯨ ꯄꯥꯏꯒꯅ ꯆꯣꯠꯂꯦ ꯍꯟꯖꯟ ꯄꯥꯏꯒꯅ ꯀꯨꯞꯁꯨꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯀरुණꯥꯒ ꯇꯪꯈꯥꯏ ꯆꯥꯃꯤꯟꯅꯔꯁꯦꯅ ꯀरुණꯥꯗ ꯈꯔ ꯄꯤꯔꯝꯃꯦ ꯑꯗꯩ ꯕꯨꯖꯤꯌꯥ ꯄꯦꯀꯦꯠ ꯑꯃ ꯄꯤꯔꯛꯄꯅꯦ ꯀरुණꯥꯒ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯝꯃꯦ ꯂꯥꯏꯒꯤ ꯄ꯭ꯂꯦꯠ ꯑꯃꯒ ꯑꯩꯅꯕꯨꯗꯤ ꯁꯤꯗꯕꯨꯗꯤ ꯐꯪꯉꯦ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯍꯥꯏꯗꯤ ꯑꯩ ꯁꯤꯗ ꯂꯩꯖꯒꯦꯅꯕꯨꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗ ꯁꯨꯝ ꯃꯥꯅ ꯂꯩꯔꯕꯅꯤꯅ ꯁꯤꯗꯁꯨ ꯌꯥꯎꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯂꯩꯕꯤꯔꯒꯦꯅ ꯍꯥꯏꯗꯅ ꯂꯩꯕꯤꯔꯛꯑꯦ ꯁꯤꯁꯨ ꯆꯤꯆꯦꯅ ꯂꯩꯕꯤꯔꯛꯄꯅꯦ ꯁꯃꯨꯛꯁꯤꯃ ꯂꯩꯕꯤꯔꯛꯑꯦ ꯂꯦꯁꯤꯃ ꯂꯩꯕꯤꯔꯛꯑꯦ ꯅꯦꯛꯁꯇꯅ ꯁꯤ ꯀꯩꯅꯣꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ
lotus maruje ampuk sadri bo khangja dabe harau manjidena ma chaninge na ngai ngamdre ka hawi hokki hairo haore fazana saraga hayo 호렌 가서는 자르시세. fazana sara chi mama sim to kan to gi ko nang si kari no nang new Ebendhou di ni hai dai ne ada new si kari no yang asi ko kari no hai do me ami ni na si hang to ra ge hai no khang di ada yang ren dia kan mem kai no to yang hala ge ko ai nang hana da gi pam jara ga lai ba ya de he dai to ha ba no ai nang hana da gi pam jara ga ngai ga lai ba ni dong di sa da ba hai tare ko It's not actually a drone, but I guess it might be a drone or something. Or there is a drone and a god. A lovely drone. It's a drone, guys. It's a drone. It's a drone. It's a drone, guys. It's a drone. It's a drone. It's a 1, 2, 3 three. Drone. Ebendhou sẽ có dùng lại I thought it was a drone. anh nè ai mama tập bên anh này ngồi ngồi bên xem tăng Ay, à bakit? bên là hàn là hai lấy bạc ngan khu bên mama ăn nhiều ang kuy ra ba tung da ay si ngai rak pa niya ado anda ti karuna na dun ko pa da ubire ko si singa lay piraga pire sabra Ay, bakit? Ay, ko. Sini se, lai re. Yang se, mayam. Ay, bakit? yam harawe ha ba Ay, bakit? yes yam phajare de gi samuk si yam phajare bien yam phajare se be manane bien yam pai ni pam ni ka hai le se na se pham ga phajana pham na ni pham ga ro su pha de pham ga na pham on bien se ka hai le Sa sepam ya. Wow. Nang yan sa katro yang ke. Nang yan ka. Atro kanu ko mama pai dire ko hai mabuk nam lai bi rak pani mabuk thank you hai bro Mabuk, thank you. Bye, my Ebendhou. We are happy. yes and We're joy. We love our new God. thank you Thank you. ko ano ba sa ne sa karuna da mo sa karuna na lotas ke sikira ko isi Kakaruna. Thank you for giving us so tasty. em tu smile đây đấy xem gì đây lại xem gì kilo da 80 hai na tra sa ma lo sa le khar kat la de sina Ebendhou sina ko Ebendhou gi matam imoy no matam do adu do ina Shin la se ba. si ro pi ra ge Ji te si sum lai jer suno ko. Si sina dum tham ma je ko. Ada di box tu tu tham tham ni na.แม่มาคุยซักโดยเฉลี่ยด้วยไอเซวิดีโอเซยามสางอันนี้นะคะโปรเจกต์ตัวนี้ยามทูเลยบุกว่า exam แม่อันนี้นางานกี่อันนั้นไอเซวิดีโอจะฮับจะฮับนิ่งบ้านน้ำจะน้ำนิ่งบ้าอันนั้นยามคุยเดะคุยเจน่ะซาบุษาบสิซาดับยามคุยเดะซาบุษพังเดะบุกว่ายุมทุกมาทำดูด้าให้ดีแข่งนักกีฬาไปได้เลยพักตานักกีฬาอันนั้นฮัตติกรุณานิยมทุกประดาคุยเจน่ะซาบุษฮับปี้เดะกรุณาจะช่วยปีรัมมีช่วยแฟมิลี่ดูมาทางงามเดินตรงนั้นเลยนะแม่เดะไอซูงานกี่ exam เนี่ยตัวบนนี้นะคุยเดะให้ได้เลยเราเร่อันนั้นงานสายช่วยนุ่งเจริญนะอีเวนต์อีมวยนุ่งก็คิดไปดูลายกี่คนใจลายกี่สมุกอะไรกี่เพลทคุยเจน่ะลอยเลยแล้วก็ฮับปี้เดะอันนั้นไอบุษยาดูอุลเกะบอกว่าคุยเจน่ะชาปาจับโพสอันนั้นสมัติยังอุลเกะใครหับเสร็จแล้วก็ทำมาเกะดูสมัยยังฮัลเกะบอกว่าใส่ลูกโทรไปนะอุจจาระตัวบุษยาดูสิเลยเลย
ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯆꯥꯈꯤꯕꯒꯤ ꯀꯧꯇꯥꯁꯦ ꯑꯍꯥꯡꯕꯁꯦ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤꯗꯅ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯆꯥꯄꯣꯠ ꯁꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯆꯥꯄꯣꯠ ꯁꯥꯕ ꯈꯣꯠꯄ ꯌꯥꯝ ꯍꯩꯌꯦ ꯕꯨꯖꯥꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯁꯨ ꯁꯨꯝ ꯁꯥꯏ ꯍꯥꯏꯕꯗꯨꯗꯀꯣ ꯑꯩꯗꯤ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯕ ꯐꯖꯅ ꯅꯍꯥꯟꯋꯥꯏ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯁꯥꯏ ꯍꯥꯏꯔꯒꯁꯨ ꯊꯦꯡꯅꯕ ꯁꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯀꯔꯨꯅꯥꯅ ꯄꯤꯔꯛꯄ ꯂꯩꯋꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯦꯠꯂꯒꯦ ꯆꯥꯕꯗꯤ ꯃꯌꯥꯝ ꯍꯥꯞꯆꯔꯔꯣꯏꯒꯦ ꯀꯔꯨꯅꯥꯅ ꯂꯩꯋꯥ ꯄꯤꯔꯛꯄꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯦꯠꯊꯣꯛꯑꯒꯦ ꯇꯧꯕꯅꯦ ꯊꯥꯡꯖꯤꯡ ꯈꯔꯒ ꯂꯩꯌꯦ ꯃꯦꯠꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯜꯂꯛꯄꯒꯤꯀꯣ ꯊꯦꯡꯛ ꯌꯨ ꯀꯔꯨꯅꯥ ꯑꯕꯦꯝꯃꯁꯨ ꯑꯦꯛꯖꯥꯝꯒꯤ ꯃꯄꯥꯟ ꯂꯥꯏꯔꯤꯛ ꯇꯥꯛꯅꯕ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯁꯥꯏꯠꯇ ꯃꯦꯠꯂꯒꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤꯗꯤ ꯃꯦꯠꯂꯒ ꯂꯣꯏꯁꯤꯜꯂꯒꯦ